Ma'am, ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯃꯌꯥꯝ ꯆꯥꯊꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯣꯃꯣ ꯃꯌꯥꯝ ꯇꯪꯈꯥꯏꯃꯨꯛ ꯌꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯃꯨꯠꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯣꯛ ꯍꯥꯏꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯊꯣꯛꯑꯀꯥꯟꯗ ꯚꯤꯗꯤꯑꯣ ꯃꯨꯠꯅ ꯂꯩꯔꯝꯃꯦꯕ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯃꯌꯥꯝ ꯁꯤꯡꯖꯨꯒ ꯄꯥꯛꯅꯝꯒ ꯆꯥꯔꯣꯏ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤꯡꯖꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯄꯥꯛꯅꯝ ꯃꯌꯥꯝ ꯄꯥꯛꯅꯝꯗ ꯑꯇꯥꯎꯕꯅꯦ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯂꯦꯛꯇꯁ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯊꯝꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ 하왜? 박남이 구하우시죠? 하더나 빠른자. cái này mình làm sao? ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯅꯦꯠꯁꯨ ꯌꯥꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯒꯅꯤ ꯌꯦꯡꯕ ꯑꯗꯨꯝ ꯍꯧꯔꯛꯑꯅꯦꯕ ꯅꯍꯥꯟꯒꯩꯗꯤ ꯀꯥꯏ ꯌꯦꯡꯗꯕꯅꯣ nó là cái em ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯃꯌꯥꯝ ꯆꯥꯊꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯣꯃꯣ ꯃꯌꯥꯝ ꯇꯪꯈꯥꯏꯃꯨꯛ ꯌꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯃꯨꯠꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯣꯛ ꯍꯥꯏꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯊꯣꯛꯑꯀꯥꯟꯗ ꯚꯤꯗꯤꯑꯣ ꯃꯨꯠꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝ ꯃꯊꯪꯗꯗꯤ ꯃꯤꯁꯇꯦꯛꯁꯦ ꯇꯧꯔꯔꯣꯏꯕ ꯍꯥꯏꯕꯗꯤ ꯁ꯭ꯇꯣꯔꯦꯖꯇꯣ ꯈꯔ ꯀꯛꯊꯠꯂꯒ ꯑꯗꯨꯝ ꯃꯌꯥꯝ ꯇꯪꯈꯥꯏꯃꯨꯛ ꯌꯥꯎꯔꯝꯗꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕꯤꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ
ꯌꯥꯏ